ai samak Eureka Academy Thongnau Jamgi principal oijabani ngasi asi Anand Salam haiba misak amagi Facebook account da angang amabu tamthina phubire haibagi video ma thagalaktana lebak miyam da viral satliba sigi matang da ai sagi oiba sengdok warol khradang lebak miyam da thamjage haukiba tang kuntaret thangjanumit July gi tang kuntaret thangjanumit asida अखोई स्कूल सुटी थारक मतमदा पुंग अमा अदवाई मुक तारक मतमसिदा स्कूल गेट की मनाक्ता अंगांग सिंग पुननबगिदम खामदन लरिबा विंगर सिंगी मरुमदा मंगाल हारिबा मिसक असिना ममानबा अमबु आई ममिंदी पंजररोइगे याम तमथिना फुबगी थौदोक अमखक थोकी अदुगा पुंग अमगा मिनिट 10 स्वाइदा ओइगनी हुजिकी मंगालना फुबीरबा ममानबजिगा अतोपा ममानब मरी मंगा अमना लागा आइगी ऑफिस ता माबु फुबीरे मंगालना माबु फुबीरे हाइदन कंप्लेन तौररै आइना खुदकता मंगालदु लैब्रा हाइदना कोगी सिक्युरिटी जिंग थादोक्तनि यंगनबदा मंगालदु सखिरमे अदगिदि आइना फुनबदुबु उहौबा अमदि मखोइगी क्लास की ममानब जिंग आइना वहंग पाहंग तौदुना सथजबदा थिगतजबदा आइना कंफर्म ओइबजी मंगाल हारिबा मिसक असिना ममानबजिबु तमथिना थबाक तकावबा ममाइदा थिनबा तवी अदुगा ममानबजिनदि मंगोंदा खुद सुंहन हंदे अकोइबदा लेरिबा ममानबजिना खामतोकपा खोटपदा मंगालना ngamdana ममानबजिबु हंजिन हंजिन फुबीबनी हाइबजिमदि आइना खंगमा ngamle सेंगना नुमिसिदा ममानबजिगी थबाकता खुंगुप मरम ताबा ममानबजिगी पिसुमदा माइदा पोम्बा मंगालना थिनबगी आई सामक मयेक सेंगना उजहवी अदुबु आई चमचम वाखलोना मदु आई कैमरा लौब खोटपति तहुब नते खुदकता आइना अखोइगी सिक्युरिटी पर्सनल जिंग सिजनरगा मंगालना लई हारिबा बोर्डिंग असिदा मंगालबु पुरकनबगिदमक्ता थाबनी अदुबु अखोइगी सिक्युरिटी पर्सनल सिंग अदुना बोर्डिंग अदु यौरुबा कांददी मंगालदी हानना बोर्डिंग अदुदगी चटखिरमले मयुमदा लेरमे एलांखा बोकपिदा मयुमदा मा अदुम लेरमे सुमाइना तौनरिङैदा पुंग अनि हेन्जले मंगालना फुबीरे हारिबा अंगांग असिदी अरापदा विंगरना हनगिगदौबनी थेंजल अबनिना आइना अंगांग जिंगदुदा नोइजु कैम वारु पनोम कैमता किरुनु आई फजना दुम वारी तौगे मंगाल होइदजु नोइजु कैम कीगनु ngasiगidi चलो hayeng mande numita ai phajana wari du tawbirage hairaga angang jingdu thadokre mangalu soina makhata na thirudre mande numita gyan tan wari sanarage haidana thangjigidi adumai tawdana adum matang duda loisille matang asida ina haijening badi malem gi babana ananna masaji mangal gi baba haigada mangal gi babana ananna masaji school gi boarding da leirambagi wafam moina panbi mangaldi akhoi gi school gi boarding da sunglai leiramde amasung akhoi gi school gi boarding authority da akhoi gi school gi authority da mangal gi parents singa magi sor honba nungai tabagi magi hakchang gi problem gi matang da wari tawgiba lei haidana panbiri ba singa dusu karigumba amatta leite haina leibak miyam da ina thamjage senga mapazina angang ji school gi boarding da leirami haibagi wafam ama thambiri bajimadi aita senga nungaite mapa amoina angang jina leiramba boarding masak khangdaba karaida leirambanu haibasi khangamdaba je simadi ta senga angak papoi aina leibak mayam miya mangda aina maru aina thamjaning badi angang du da tariba dapam angang du da aina phuruba madugi da makta ai thamoi sengna nungaijade even leibak miyam da lale haiba wafam adu wai thamjage adu tobutadi ningthauka ba numisida first period lorak basida aina mangaji aigi kada kausilaga hangmani karigino nangna namanaba khuchu sungan hanjadabadu da nangna kaudana thindana tawrido haina ina hangba kansida mangalna tongan ba mawung amada dramatize tawraga mangal hariba ngangsina tongan ba mawung amada mamanabasina mangonda yam aphawbra nang siningbra nang phudatlura
haibana singba akan mamawongda wa ngangbagi ama torakpa haitare adubu aina thijinba matamdadi adugumbadu sunga nganghide haiba sima aina khangma ngami adubu mangalna adumaina mana phurubadugi mamanabadu phurubadudagidi thaidokpa yanana ba haidana mamanabaduna oina mangonda khatnaba horakpadawna amasung akanbu hai haibadawna sum tawbaduda aina mangonda nang adu haiganu namanabasingda ai wari loi sarabani namanabadu khutsuan hande namanabaduna adumaina haiba natte nakhoinigi marakta kitang ningai sangdanaba kharabudi lei adubu phana leirasu phaminariba namanaba class amata taminariba namanabadubu nangna kaudana thindana tawbadubu nangi thamoidubu karambano nang namanabadubu nungsiba khangdabra haidana aina khara ngang seidana tawi adugi matangda aina saina set mari mangarak mananganuda phurui aina phuriba seidusu sigi sei masasina ni mayam sigi sei masasi phit ani samdi sei masasina ni aina phudusu aduda adumaina phubaduda angangdugi masadu athotpa oibanina dakpham khara tagiba sengna inwaite ai thamoida su madugi seina do phawdaba nate sengna sei 10 suna monda furamoi hoi dhapudi tawi aina mit sangtoktana dhap tawi khara kannaga thage tawsindana angangduda kitang kinana baidana adigi machinwan thugai haiba mangak samda kano tawi haiba aduna singbadu ai monda sufu phugiba leite sumna chaina nanana khotana monda dhap nung tawba khotba aduguma khara khaktani simbandusu mai tawbada ai gi sajai gi matonjina kitang khet khibagi ni simbanda phuru kholba karimta leigidabani ai gi thamoina mangal dubu kamai taruga semtok kadage haiba galoina na ai monda tawbani mangonda kinaba ai tawbani mangal du da aina nungsidadana atamnana phurage khana tawgiba nate thamoi sengna lebang mayam angai haijiri angang du kamai tor semjige kamai tor sumthoksige kihanjige mana mamanabada yamna wild oribadu kamai tor gyan tahanjige haiba ai haijabi mawongda sungtoktana khotana tawraga ai tawgibani mangonda hekta mabu narasanu tawrasanu haidana ai phubadi ai soi ogidi haidana ai lebang mayam da thamoi seng ai haijige amukaso hanna mangonda aina phuruba mangonda aina dapham tahaluba adugi damakta di ay tasayna nungaizade ay say 10 suna mangonda phugiba nate ana miyamna su adugi damakta di ay bungakpiro ngakpiu ay matungda khare hena section badu ay tawnaba honajage aduga amana angang akoi satra isajina mu aina mangonda kuki mali kuki marakta noigumasi changchalaga lan yawibani haibana singba aina sunghai haigidaba wafam angang masamangna hairakbasinadi ai tasengna ngakpa phawi aina thamgiba wafamdi namanaba phaminariba luna tinariba duda nangna kawba ngamiba namanabaduna khut halakpasu nataba moda thinjanma ngamiba nangi thamoidubu minungsi habadubu khangdabro adu kyamna nasadu wild oridubu kamai tobano singna kuki jingna minungsi khangdana hojik tawriba lanse sigumani nang toidu nangi thamoido yam wild oimale minungsi khangmande haidana aina mangonda magi crazy magi cruelty du kitang semdok ningbadagi sigumba wahai ama ani thambani aduga yam henjinba mawongda angang sina haira izi angang masana tasengna aingonda waraudana semjal sanjalaga hairibra natra kanagumba amagi thawilsina hairibra angang masana hairiba wafam jimadi kuki gi matang da palliba simadi pura taiwan ba ma oire minungsi khangmande kuki gumbagi wakhalon ama nangond yauri semdo u haiba point ji matang aina kitang palluba madugi damakta ju mayam ngakpiu angang asi yam kuina nungsa marakta lephali haibagi matang do magai panjaramge angang zena koksin baji pung first period habadi pung 10 ga minute nifu manga da first period loi adugi matung da angang si koksin bani aduga angang si ai ga wahang pahong khara su tawnari ni adugi matung da ai chapcha bade khangjedre pung 3 thoi matung di compulsory oiramani aduda aina maji nungsa da lephali aina mangonda phuri ji wahang pahong tobo matang ngasai gi aduda sai mari manga phubadu koktani aduga nungsa da aina pung 3 thoi gi matung da soidana oigani nungsa da maji lephali aduga ekhoi gi recess si 12 ga minute nifu manga dani
रेसेस लोरबा मतुंग पुंग अमा स्वाइसिदा अइना अंगांग सी कौशिल्लगा बेरेंदादा उरुमदा लेफनबनी मयामना अदुम नुंसादा लेफल्ले हाबदो अदु नते पेरट अहुम गुम्बदी मा नुंसादा लेफल्ली अदगिदी आई अंगांग दु बेरेंदादा कौशिल्लगा लेफनबनी अइना सु मरक मरक थु अथुगा येंगी अंगांग दुगी कंडीशन दो सिगी मतंग सिमगा अदुगा बेरेंदादा पुंग अमा द्वाइदगी लेपकपदुना खोगी लास्ट पेरियड सी पुंग अहुमगा मिनिट 10 दा लोइबनी पुंग अहुम ताद्रिंगी ममांगदा माजेना कौशली पुंग 2 गा मिनिट 95 द्वाइदा माजेना कौशली आइगी कार कौशली आइगी कंप्यूटर ममांगदा पुन लेमिनै अदुगा मागी बाबादा मोय इमादा पीननब सिथि अमा आइगा लोइनना आइना कंप्यूटर टाइप तोरगा मंगोंदा हंगा मागी मपा ममिंग क्लास रो नंबर हंगा मोगी बाबादा पीननब सिथि अमा नमिनै अदुना आइना हाइजनिंगी दी माना बेरेंदादा लेपदुजु लास्ट पेरियड लोइबौ नते लास्ट पेरियड की पेरियड तंखाय द्वाइदगी दी आइगा मागा कादा चंगमिनरगा सिथि इमिनै मंगोंदा हंगा आइना सिथि इजै मोगी पेरेंट्स सिंदा आइना पीननब आइदना इगिबा सिथि दो आइ मयामदा आइ कैमरा की मांगदा उच्चरके सिनी मयाम अंगांग दु मयुमदा हनखिबा मतमदा आइना सिथि जे पीरगा आइना हागिबजे सिथि जी नोय इमा बाबा दा पियुको अदुगा हयेंग पुंग 10 मखाइदा नोय इमा बाबा गा नोयगा लाकमिनगदौनी हाइदना तौखिबनी हयेंग हाइबदी आइना तांग 30 दा पीबनी सॉरी तांग 9 दा पीबनी अदा हयेंग हाइबदी ngasi तांग 30 जोइदोनी ngasi जी लाकमिनौ हाइदना पुंग 10 मखाइदा लाकमिनौ हाइदना सिथि जिबौ इरगा मोयदा पीगिबनी अदु पुंग 10 मखाइदा ngasi पुंग 10 मखाइसिदा मोयजे लाक्तबदगी आइना मपादा फोन तौसले मोगी मपादा अखोगी स्कूल की कनोदगी एडमिशन रिकॉर्ड तगी फोन नंबर से येंगा मोगी बाबा दा फोन तौसले आइना